everyone, welcome back to my YouTube channel. Miyam akhoi se restaurant da lakpani. Shinerestaurant da oina lae akhoi. Nahan wai su aina jumda lakpa matamda chatke haina khalamba ado chatpa ngamhaudare. Aduna handak se jumda tholakpa matam sida oina chatle. Ado mafam se phajai miyam ai ahan bachang baniya ba handak se mayam ai udi ko chichi oi ka inau nupiga oi nupa ka tauna lae ado makon se ram khadai mafam se jamna phajare lai chu jamna ngali How bala? How bala? Okay, mai ta pani. Mai pani ako yung Menu rất là ngon. Trái rồi đó. ado miyam akhoi chaba ujik loire ujik jumda muk hallani ado miyam aigi video se jengbagi matungda nungsibiba tardi like share subscribe tawbiramu ado ngasigidi matang asida loisanjarage.